Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Malemgi miyuibegi hakkan manumit ngasi Manipurda paksana pangthoknakre Manipurdagi apaspa lawtho thoglibe irang atoba matamda waroisin purau haiba dabida ngasi miyamgi khongsat chatkre Manipurda nupi lal numit ningsing thorom pangthoknaba Rajya Sarkarna mapung phana sem saba loire केंद्र की एग्रीकल्चर राज्य मंत्री रामनाथ ठाकुर हाइरी मणिपुर की शांति रक्षा की फिबमना अवा अना नंगलब मियाम की तेंगबांग ओइना केंद्र सरकार न हौखिब अगस्त थादा लुपा कोटी सनी मापन मणिपुर सरकार दे पीखरे अमसुंग केंद्र की मंत्री जितेंद्र सिंह हाइरी प्रधानमंत्री नरेंद्र मोदी की लमजिंग मखादा लेबाक असिना हौखिब सही तरा असि लेंगाक सासंदा पुक्सेल सेंगना मदी मियाम की कानगदब हिरम कयादा थबक तोबा ngamle Malemgi miyuibegi hakkanba numit ngasi pangthokhi kumsi seigi hiramna mipum khudingmak sab manaba khenaba hanthanba masung miyuibegi hakpu hena khumang sausilenba haibesini Manipur dasu tongan ba lupsingna sinduna numit palan thoramasi pangthokhi Civil Societies Coalition on Human Rights in Manipur and United Nations Manipur Commission for Protection of Child Rights na sinduna numit asi Manipur Press Club ta pangthokhi Thormaduka Marilena Wangangbada Manipur Commission for Protection of Child Rights ki chairperson Pradip Kaisamna hai Shanti Purakna bohona bada asumba wayal lehen basangi asumba wayal lehen bagidamak mipum khudingmak hak ngakpa haibasi yamnamak tangai phade miyoi begi hak ngakpa amadi haujik irang na maram oiduna lanjenariba miyoi lising humpuro masi masa masagi mayumda hanjilana bohona ba haibasi sarkar gi mathawni Makoibu masage mayumda hanjilenba ngamlaba matamda numit asi pangthokpagi asengba wanthok leikani mangna hai Peace lehenge haiba taragadi justice leiba daka oi justice lehenge haiba taragadi mioiba amagi individual human rights magi civil rights leiba singge protect tawigedabani aduga human rights protect tawgudaba ase central government obi state government obi asina protector ni the lady citizen sing punamaki human rights inequality khenaba thamdaba duga fair judgment nakal khudimakta chapchaba achumba du pina honaba ji mathautai Palan thoromasi Manipur University ki Department of Law amasung Center for Human Rights and Duties Education sinduna aikhoi gi hak aikhoi gi tungi lambi haujikmak haibasida center asigi conference hall da pangthokhi Numidasi United Mitei Pangal Committee Manipur na sinduna Thobal Jela gi Lilong Bazar da leiba Jame Masajid da pangthokhi Thormaduda UMPC gi legal advisor oriba advocate AMD Zakir Hussain na Thormasi pangthokpagi matangda marik sumba wafam miyamda thamki Palan Thormasi Ukrul Jela gi DRDA hall so pangthokhi Thormaduda human rights activist Loingam Loithoina resource person oina wangangki Manipur State Legal Services Authority na susinduna numit asi Lamphel Court Complex da pangthokhi numit asiga mari lenana Rashtrapati Draupadi Murmu na Nai Delhi gi Bigyan Bhavan da wangangbada hai mipum khudingmaki ikai khumnaba madi hak ngakadaba thong manaba digital environment ama thambagi tangai phadaba lei magna hai cyber crime amasung climate change ani asi miyobegi hak ta singnaba ama oiragli digital era haibasi ahongba nai adumapu masina miyamda lana pau sandokpa mingonda namthak tobune singba thodok kaya tholi magna makhata na hai leibak asina ngasidi naha singda thong manaba khudong saba piba lairaba lehendanaba thosil thorang kaya paikhat pangamba leibak ama oire National Human Rights Commission NHRC na sinba thormasida mental well-being navigating stress from classroom to workplace haibihiramda nongmagi oiba national conference amasu pangthokhi Manipur diki Armed Forces Special Powers Act apaspa lawthu amasung Rajya sida thogliba irang asigi waroisin athubada purau haiba dabida civil society organization mangana sindolingasi miyamgi oiba khongsat ama satkre All Manipur United Clubs Organization amuko poirei leimarol apunba maira paibi All Manipur Women Voluntary Association Committee on Human Rights amasung Manipuri Students Federation na sindona pangthokiba rally asi Imphal gi thangmai banda leiba thau ground dagi horaga Khomal Park Sports Complex da loisinki mafam aduda miyamgi oiba mifam ama pangthoktuna tongan ba lupsingi lusingba singna wangangki
Civil Society Organization Kanglei Pakna Sintuna Manipurda Inner Line Permit ILP Sanaba Haukibagi Mangarak Suba Ningsing Kuman Thauramama ngasi Imphal da leiba IPSA-gi office da pangthokre. Thoramaduda International Peace and Social Advancement Pandam Akomlup IPAC KSA Kanglamai Kanglei Imalup CLK ERDO Axel Nikalamadi Struggling Women Association Singbagi Mihur Sing Saruyaki Thoromduga Mari Lenina ILP gi Yahuda Laikidraba Singi Mafamda Laisu Katuna Ikai Kumnaba Utki Akashbani Imphal gi news reader su oiribi Imphal Review of Arts and Politics ki paumi Dr. Khetrimayum Sitra Bhanuda Kalyan Barwa Award lising ani kun mari pinaba khalaklai My Home India amasung Northeast Media Forum anina sei khudingi lanthokpa award asigi digital medical category da mahakpu mana asi pinaba khalakbani paugi marak thanna atenba break ama Adongi angangi hakselgi matangda khwaidagi phaba layeng mathau tai aruba surgery bu oirabasu neonatal care bu oirabasu adom bu lamjing binaba ningtina khang hairaba madi minungsi leiba mioi mathau tai Babina Hospital da Senior Consultant Pediatric Surgeon Dr. Toism Soni Lingdo lejare Advanced Laparoscopic Surgery Gastrointestinal Procedure Thoracic Surgery amadi Neonatal Care da haithoi sing thoiraba Dr. Lingdo na angang amadi chahi nauriba anaba singda top layeng pinaba honajari OPD matam ningthau kabadagi thangja fawba ningthil pung amadagi hauraga Emergency Pediatric Surgery Service 24/7 fangbigani CMIC amadi PMJY gi khudong chaba lobiyu appointment kitamak 6909390666 ta call tobiu Babina Hospital Sajiwa Jail Road Lakpiu Natraga online da www.babinahospital.com da changbiyu Maramdi angang khudingmak punsigi khwaidagi phaba khonghau phangpham thoi Babina Hospital, where hope meets compassion. Tabiriba Pawasi Akashbani Imphal dagini Manipurda Nupi Lal Numit Ningsing Thoram Pangthoknaba Mapung Phana Sem Saba Loire Thoramasi Raja Sarkar na Sintuna Imphal gi Nupi Lal Complex amasung JP Women's College gi Central Hall da Pangthokani Thoramasi da Mukhyamatri Nongthoman Birena Athoiba Mithung amasung Ngangbam Nolini MLA na Thoramapu oigani Thoramadu da Mukhyamatri Nongthoman Birena Nupi Lal Memorial Complex da Aitihasik oiraba Nupi Lal da Thawai Kathokraba Nupi Singi Mafamda Lei Katuna Ikai Khumnaba Utkani Amoromda Imphal gi Nupi Lal Complex amasung JP Women's College gi Central Hall da tha asigi tarani thoida pangthokadaba Nupi Lal numit ka mari lenena gari satok sasinda ahongba khana leigani Traffic Control Police Wing Manipur gi SP Pramesh Arambam na thokpa cherolaman hai Imphal East lomdagi General Post Office tamna lakpa gari sing Moirang Khomlomda satkani Singzamaidagi lakpa gari singna Moirang Khomdagi haijillaga Kaisam Thonglomda satkani Thorom pangthokphamda matam-matamgi oina gari sangthok sangsinda ahongba leigani adumoinamak essential service gari singi oinadi theidok theijin leiroi hairi Lamyan ba irabur ki mitamama ngasi Assam gi Hojai Nandapur mitei khulda maikum hangtokre mitamasi Patriotic Writers Forum Manipur amasung Assam gi Hojai da leiba Manipuri Women Literary and Cultural Organization ani gi santhanga loinena khinbani ngasi pangthokiba mitam maikum hangtopki thoramatuda forum asigi president Ngangbam Khambaluang PAWF Tripura branch ki advisor Dr. Khetrimayum Madhavini Singba Mekia Saruyaki Noni Zilla gi Longmai village da Kunmathoi suba livestock census sathaki bagolena sa sandan naganba lena singdagi ngakthokna ba hida kaptokre madu Noni veterinary hospital amasung mobile veterinary unit ka kusum natuna pangthokpani Leibag asigi khungang sing luna na thamnabagi pandamda kendragi rural development mantraloyna Swachh Bharat mission gramin gi oina sai asigi November tha phawbada kendrana lupa koti lising masanipan hupumapan kaithokre Lok Sabha dangasi iduna piba paukum amada mantraloyna hai senpham sing adu tongan ba toilet ki oiba polam sing laibada seasonana bani masigi manungda school amasung anganwadi center singda toilet saba amasung miyam gi oiba sanitary complex samgat pa yauri Akashbani Imphaldagi pau tabiri Kendra ki Agriculture and Farmers Welfare Mantri Ramnath Thakur hairi
मणिपुर की शांति रक्षा की फिबम मरम ओइदुना अवा अना नंगलब मियाम की तेंगबांग ओइना केंद्र सरकार ना ममांग सही की अगस्त थादा लुपा कोटी सनी मापन मणिपुर सरकार दे पिख्रे मसिदा इरांग असिना सोलबा लोमी सिंगी तेंगबांग ओइना लुपा कोटी कुथ्रा निपाल लाख हुम्फु याउरी इनर मणिपुर पार्लियामेंट्री कंस्टिट्युएंसी की एमपी डॉक्टर अंगोमसा बिमोल अकोइजमना लोकसभा दा हंकीबो वाहंग अमगी पाखुमदा मंत्री ने हाई हौजिक फावदा मणिपुर सरकार ना हाइजरकपदगी लुपा कोटी कुथ्रा माथोई लाख हुम्फु तरेट अमगसु पिख्रे मंत्री ने मखाता न हाई लौ सिंगु हाइबसी स्टेट सब्जेक्ट नि अदुमैनमक लौमी सिंगी सेंथोक हेंगलना बामदी लौ सिंगु की सेक्टर असिगी दरकार ओइबसिंग अदु येंगलगा केंद्र सरकार न तोंगान तोंगान ब थौसिल थौरांग सिंग पाइखली हरिबा थौसिल थौरांग सिंग असि मणिपुर यावना राज्य खुदिंग मक्ता चन्नरी राज्य सभा की थबक थोरमदा मिसंग मिखाई नाइब थौंग सथै हाइबगी वाहुदा विरोधी दल सिंगना सभा की चेयरमैन की मथकता थाजदबगी मोशन थांगतख्रै सोशल मीडिया दा थादोरकबा वारोलमदा कांग्रेस एमपी जायराम रमेश न हाई थाजदबगी मोशन थागतप अदुगी नोटिस अदु राज्य सभा की सेक्रेटरी जनरल दे पिसनख्रै थाजदबगी मोशन थागतप अदुदा इंडिया ब्लॉक दा याउरिबा तोंगान तोंगान ब दोल सिंगना थागतखिबनी केंद्र की मंत्री जितेंद्र सिंह न हाइरी प्रधानमंत्री नरेंद्र मोदी की लमसिंग मखादा लेबाक असिन हौकिब सही तरा असि लेंगाक शासनदा पुक्सेल सेंगना अमदी मियामगी कानगदब हिरम कयादा थाबक तोबा ngamle नई दिल्ली दा पांगथोकपा सेंट्रल इन्फॉर्मेशन कमीशन की 13 सुबह सही की मिफमदा वा ngangbada श्री जितेंद्रन हाई इंग्लिश इंगनी 19 फावबदा केंद्र की ऑफिस की थाबक थोरम सिंगी साद मरिफु हेन्ना ऑनलाइन मोड ओंथोकले आरटीआई की कुथांग लाप वाकट सिंह निथीन अमसुंग नियम सुमना पीदुना मियाम की थाजबगी सांग हेनगनहनब ngamle मसी लेंगाक शासनदा पुक्सेल सेंगना तौबदगिनी हाइनसु मंत्री न मखा ताखी 3 सुबह स्मार्ट इंडिया हैकाथॉन हयेंगदगी हौरगनी केंद्र की शिक्षा मंत्री धर्मेंद्र प्रधान वर्चुअल थोरम हौदोकनी थोरम लेबाक सेंटर 58 पांथोकनी इंडियन इंस्टीट्यूट ऑफ टेक्नोलॉजी IIT जम्मूना हैकाथॉन 2023 ग्रांड फिनाले पांथोकनब सेम सारी थोरम सरुक प्रधानमंत्री नरेंद्र मोदी हयेंग लेबाक नहा ओरिबा इनोवेटर सिंगदा वीडियो कॉन्फ्रेंसिंग की खुथांगदा वरी सानरगनी पनब याई स्मार्ट इंडिया हैकाथॉन की अहानब एडिशन इंग 2013 महाराष्ट्र की पुणे हौदोखिबनी हौजिक सानबगी पाउ ngangbam Amukhomba उत्तर प्रदेश की वाराणसी हिंदू कॉलेज लेबा एमपी थिएटर ग्राउंड ngasi हौखिबा 49 सुबा नेशनल स्कूल गेम्स की ngasi सानखिबा वॉलीबॉल की पुल ए की मैच मणिपुर असम पांजल 15 39 15 कुलुमदोय 15 19 अमसुंग 15 13 थोइख्रे हयेंग अनिसुब मैच मणिपुर का CBSE का सानगनी था असगी 13 मणिपुर का उत्तर प्रदेश का सानगनी थाईलैंड पांगथोकदबा FIE फॉइल वर्ल्ड कप सरुक यागदबा भारत की फेंसिंग टीम दा यागदबा मणिपुर की फेंसिंग सानरोय अहुम कोच अमा फेंसिंग इंडिया ना खलकले भारत की टीम मसिदा फेंसिंग सानरोय टी मंगालेबी एस हमेश के अविनाश ओ दिनेश सरुक यागनी अदुगा W इबोमचाना कोच होइना सरुक यागनी उड़ीसा मास्टर बैडमिंटन 2023 की ngasi juk sanakhiba nupa gi qualifying round da भारत की सानरोय मानव चौधरी ना यूनाइटेड अरब इमिरेट की मोहम्मद मुनव्वर बु पॉइंट 13 दा थोइख्रे ओमान की मस्केट चथरिबा हॉकी जूनियर वुमेन एशिया कप 2023 की ngasi सानखिबा मैच ता भारत ना मलेशिया बु पांजल 5-0 दा माइथि फिख्रे अनिसुबा पुल ए की मैच असिदा भारत की दीपिका ना पांजल अहुम वैष्णवी फाल्की अमसुंग कानिका सिवाचना पांजल अममम चनखी हयेंग नुमिदांग पुंग 9 मखाइदा भारत अमसुंग चाइना मथंगी पुल ए की मैच ता अमदा थेंगनगनी दिजमनी अरोइबदा मरोइबा पावमो मालेम की मियोइबेगी हक कनब नुमित ngasi मणिपुर दा पाक्सना पांथोनख्रे मणिपुर दगी अपसपा लोकथो थोगलिबे इरांग अथुब मतमदा वारोइसिनपुर औ हाइबा दाबीदा ngasi मियाम की खोंसत चतख्रे मणिपुर दा नुपी लाल नुमित निंगसिंग थौरम पांथोनबा राज्य सरकार ना मपुंग फाना सेम साबा लोइरे केंद्र की एग्रीकल्चर राज्य मंत्री रामनाथ ठाकुर हाइरी मणिपुर की शांति रक्षा की फिबमना अवा अना नंगलबा मियाम की तेंगबांग ओइना केंद्र सरकार ना हौकिबो अगस्त थादा लुपा कोटी सनी मापन मणिपुर सरकार दे पिख्रे अमसुंग केंद्र की मंत्री जितेंद्र सिंह ने हाइरी प्रधानमंत्री नरेंद्र मोदी की लमजिंग मखादा लेबाक असिना हौकिबा सही तरा असि लेंगाक शासनदा पुक्सेल सेंगना मदी मियाम की कानगदब हिरम कयादा थबक तोबंग ngamle पाउलोइजरे